Imphal district ki manung chanba kharung paramadi ikopat ka tainaba mafam sing da leiriba ringban sing meter chamri chamanga rom sangna chahi khuding ising pathok na chenbana pat ani asiga nakna na leiriba khangabok part 3 ki lofam kaya kiam lokol kaifa lokol bihu lokol salam lokol sagai makhong lokol lali khong lokol khongnang macha makha lokol na chingba lokol kaya ising thumjinduna Khutsem gi Echao Thokle wangjing tentha amasung khangabok asiga miliani na puna miring changduna lomi singya awaba kok na bokhona biu haina maika yedom gi lomi singna fongdorakli ngasi Universal Farmer Organization khangabok ki lomi sing amadi miyam na Echao gi chaitheng sauna fanglaba kiam lokol gi hauzik oidiba fibam ngasi haktheng na yengsinki yengsin khongchada da saru kya khiba khangabok part 3 GP gi chairperson Moirangthem Mahenna fongdorakpada arong turel gi nakal da sem liba samban ringban asigi tentha amasung khangabok ka tainaba mafam amada haukiba chahi ama ani asida mita chamri chamanga rom sangna ising pathok tuna chensilakpana khangabok kulgi lokol kaya da Khutsem gi oiba Echao Thokle lomi sing na ngamjangam jaba sel khaina duna khara makai ringban thonjin bagi thabak paikhatli adubu maduna mapung faba ngamdabana chahi asida su khangabok khulgi chawrakna lo pari lising amagi mathakta Echao gi awaba mayoknare lomi singna kum amagi wana pankiba lofam kaya si manglagadra haibagi mi paiba pokle ringban asigi mafam asifit ahum mari rong wangkhatna ningthina leibak tholabadi Echao gi awaba si soidana kokani thazai mahakna makha taradun hai mafam asi AC ani asigi tainafam ma oibana ngasi fawbo yengsin bidana leire maramaduna wangjing tentha amasung khangabok AC gi MLA ani na puna miteng changbiduna lomi singgi awaba si kokhan biu haiki low palabasu Echao na maram hoiraga low ubagi kanaba amata fangdana leiriba amadi lomi singna mayok nariba Khutsem gi Echao asi kokhan biu haina MLA ani gi pukning jingsinki अखोई हजिक मफम सिदा सोइब लौसी चौराकना को पाना कोनब सिदा लैरबसि अखोई लौपरी सट्रेट ग मरफु मरी मुगलै अदगी हाइगतपदा लौपरी चौहुम ग हमद्रा मरफु लै चौराकना लौपरी लिसिंग अमगा समथिंग अदमा ओइबा मफम ने लाइबक थिबदी अखोई की आरोंग लिवर की अखोई की दाम सिगी सबन हाय तारे मसि साना लाकबसि अखोई टेंथागा खाबोक ताइनबा मफम सिदा पाथोगा Khutsem goiba Echao ma akoida lomi parjada mayamda awaba mandangle hai tare chawrakna meter chamri chamga mukki chang sida ne ba patari se asi meter chamri chamga sitang thonbiragadi hariba lofam singsi yamna khudong chagani do akoi khambo kendra gi MLA gi mafam di khalale mo haiba MLA gi su khara oidaba asum wanging ten thai soiba border leibadagi border orasu amorasu masi yaragadi parja mayam gi khalaga MLA ani sina hariba solution si amtang tawbiragadi parja mayamna suki matik haraujaga अखोई खाबो एरिया सिदा लौ उदी उई हाइबगु इसिंग इचाउना हिंजिलकपना अखोइना लौ लोपगी उबगी कानबा अखोइना फंगजेदे अदुना यारगदी वांजिंग तेंथागी MLA अखोइ खाबो के MLA सिंगना तानारगा अखोइगी लौसे लोपगी अतन छिनबियो